Krumsari, Ming Tabrim Smutaram Octori, Nasimaru Bapauda, Nifum the Suba State who degi Thorom Pantokre, Hen Zakapa Manipurama, Oinava, Amato in a Changsi Minerasi, Hana Chief Minister Apil Taukre. Ministry of Road Transport Case Secretary Bizwe Siberna, Maram Peran Labigi Fibum Yansinkre, Amadi, Rabies Lena Tinganaba Veterinary Department Rapid Action Team Semdana Taba Pakapa Hokre, Mapuma Pau Pizari. Ngasiri Manipuri Miam na Kautuna Bogum Tauraba, Manipuri Miam na Iokaya Hoduna, Muekea Jail the Zangduna Amadi, E. Naitanaduna, Yamna Wana Funkiba, Manipur State Day, Nasima Mintagi Wena Pantokre. English Machapan Humudani Toida, Manipur Bumapung Faba, India State, Ama, Oire Haina Lautoki Bedagi, Matangi Chahidagi, Government Kaktagi Oiva, Tauram Oina, Miamdi, Lairadana Sarkagi Tabak Toriba, Awang Bataki official Kaya Fawa Yaw Wotodana Pantotuna Lakwa, Statehood Degi Taram, Nasisu Nifuhum Doirak Shuba Oina, Ahanba Manipur Raffles Banquet Hall the Pantokre, Chief Minister O Ibubi Amadi, Deputy Chief Minister Kangamna, Taramapusing on a Saruyakiba Taram Aduda, Minister MP, MLA, Chief Secretary. DGP Amadi, Civil Amasum Police Kimako Tombo official Kasu Saryaki, Tarongo Mari Lenana, Chief Minister Okram Ibovina, British Kimakuta, Leki Dringagi, Mangoinana, Manipurna, Maning Tambalebak, Oina Lezeraba Amadi, English Machama Panifuma Pangi, October Taramangada, India Gi, Pivanunda, Tinkraba Matunda, Oidakiba Manipuri, Saktam Singh, Sandona Liki, Manipurna, Mapungfa State, Ama Oidaba Matunda State, Asina, Manglam, the Sangsilakiba Tabok Torum Kaya Amadi, Mahakmasana, Chief Minister, Oidaba Matunda, Pangtokiba Chakot Kontang Singh, Machakaina Tamki. Picture of Su State as India Mangjul Tava State, Ama Oiba Ngamle Haina, Singtaki, Manglom the Junction Bus State, Ama Ojarabasu, Swatava Hiram Kaya, Lady Basi, Mankanaba Tabok Paikali, Haiba Wafam Suit Tamki, Chief Minister Namakatana, State as Health Amasung Tourism Sector Nachungbadat Miying, Junction Bayaba Tabok Torum Kaya, Paikakani, Haibagaloina, Miamgi Mating the Gay, Mara Chepa Sarkar, Ama Lady Matung the Paikali Tabok Torum Sing Amadi, State as Hena Jacopa State, Ama Ohana Honabada, Miam Punamak Amato. In a junction ministry have a wafam su fundoke. Aru Sina, Shota Horiba Pilanipaya Ama, Senderpa, Sarakagi Tanai, Doji, Mayama Lady, Piramashida, Saka Sina, the Dopa, me and Zangi, Hayanari, Mayanda, Hamdani, Nasi Horamashida, I am Tanzani Amadi, Miami support Amadi, cooperation now. Raja Sida Maraswa, Sarkar Ma, Legon, Torami Landa, Kumam, Jamshin Hamba, Namre, Adu, Maranata, disturbance her, Legon Marana, Koina, Apamba, Koina, Yominiba, target the Koimasi, Hobby, Yomuni. State Sarkar Sina, dear higher guide. Matang Manunda, Awanba, Kurpa, Kriki, Namle, Hayan, Pukoi, Hayan, Saruya Kiba Deputy Chief Minister Kangamna, Miobu Kuding Mok Masala Kitaba Matunda, Miamna, Sagnason, Hogada, Tabak Torum Kaya, Pangtok Labamatautai, Picture of a Suk Manipurna, India, that Mike Kaya, the Pidi Bakudo Sing, Singtaningaini, Ahalamasina, Pivira State, Hutke Kudol, Nasigi Mirulna, Hanamasak Tohan, and Navahanaba Matautai, Fondoke, Nasigi Toromatuta State Government Ki official Sing, Minister Amadi, MLA Yamna Saruya Kidababu, Nuaitaba Fondoladuna, Gakangamna, Asiguma State Ki Achoba Torum Sinda Government Pariba Muisina Sarugya the Bahavasi Yamna Lamba Wafam Amani, Hiramaski Matanda government officials saying action la from Toi Fundoki. Action of state function putting up a small policy, Joanna, Masili, a soba, very high, it's a failing on a bar. So was Kalamani and Yawi, whatever was the state function action of some kind of action is to be initiated. I was here with Parama, getting the so high money, other things so I am to teach a tower. System a good tower, not going to be after Monday or won't say other was the take your decision on state function. Young and this strange when I didn't do any high forum opposition.
Manipur की स्टेटहुड नुमिना लापदा भारत के प्राइम मिनिस्टर नरेंद्र मोदी ना यफ पाउजल पिरगली लाकदरब चही सिंदा मणिपुर ना चौखटपगी अनोब तांकक अमदा चंगसिनबा ngamgani थाजै हाइरी मांगना हंदक मणिपुर दा लाकलंबदा मियामना हराउ तयामना ओखिबबु कैदौनुंगदा कावब ngamloi मणिपुर की इना खुलबा कल्चर उलिबा संगाई फेस्टिवल यावब फंखिबा अदु महाकि लाइबक फबनि हाइना फोंदोरकली मणिपुर मियामगी होनबा कनबा अमसुंग मतिक मगुन लैबा अदुगिदमक चौथोकसै मणिपुर बु हिरम खुदिमकता चाखोट हननबा होनबा याबा खुदिमक होननबा कथोरी हाइना यफ पाउजल असिना पलकली CPI Manipur State Council के Agitation and Propaganda Department नसु दिफुमरी सुबा Statehood Day थरोम इराबोट भवन द पांगथोके थरोम असिदा State Secretary Dr. M Narana Statehood के खोंगजंग अदु निंगसिंगलगा अनोबो खोंगजंग कया सागतपगी तंगाई फदबा लैरे एंगनिसेनी तरामंगा असि खोंगजंग चंगसिननबगी चही अमनी फंगफम थोकपसिंग फंगनबगी दमक गवर्नमेंट ता तक्सिनबा ताई हाइखे सासोन असि ममिंगी ओइना लई असेंगबा गवर्नेंस हाइबदि लैति मियोबगी पुंसी अमसुंग संपत्ति ngamdaba shason amana ngasi su leri punamasi yenguraganda ngasigi numit se koina tangai phadana palon tawjaba loinana aikoi punamukse nohongna rededicate to madudi miyam asigi thaknaba ising phangdabagi chatnaba lambi semdabagi electric phangdabagi corruption senja thumjagi chathariba way of life ngasi तंगदू लेता दबा पुंसी अमा ओइरिबा स्टेट से स्टेटहुड फंगबगी अर्थसी करिनोइबा वांग चाउन लाई ममंग चेही मार्च थादा मिनिस्ट्री ऑफ रोड ट्रांसपोर्ट एंड हाईवे ना नेशनल हाईवे नि लौथोखरबा मराम पेरेंट दिमापुर लंबी बियारो ना सेमगी थबक ngasi मिनिस्ट्री असिगी सेक्रेटरी बिजोय सिबर अमसुंग जॉइंट सेक्रेटरी होम संभू सिंहना हक्थेंगना चतुन यंगसिंख्रे मिनिस्ट्री की टीम असिबु विलोंगदा रूरल डेवलपमेंट मिनिस्टर फ्रांसिस ngajopa सेनापति की डीसी जसिंथा लाजारस अमदी अतै ऑफिशियल सिंह तराम ओके सेक्रेटरी बिजोय सिबर ना किलोमीटर 439 सांबा लंबी असि सेमगी थबक अयाम सरुक लोइसिलंबा थेंगनरे अनोबा मणिपुर की नेशनल हाईवे ओइरिबा लंबी असि डबल लेन ओहनबगा लोइनना अनोबा अलाइनमेंट सिंग खंगदोक्तुना मतंगा चानबा लंबी ओहननबा मरि लेनबा सिंगदा खंगनख्रे हाइखि consultancy the DPR preparation for the road from Peren to Dimapur is underway. We are hopeful that in the next 3-4 months we will get an idea what alignment to follow and what type of road to build. This shall be built as a 2-lane road, and this actually is a lifeline for the people of Manipur in terms of providing the third connectivity to the state. Minister Francis Ngajokpana lambi asi sembal loisilabadi maram peren lambi da leriba khul singda anoba asa ama pibiga loinana miyam gi semelon faganbada chawna mateng oiragani haina phongdokhi aduna koi honorable chief minister su yam pele yam harawe government of India su yam nungaire aduga sigi public koi area gi public mayam cooperation fazna PVC yam nungaire asina koi nungsina ba prokhani asi gum lambi lebda koi jana basu nungsina basu development prokhani haina koi sa cha on le rabies laina thingnana ba veterinary department na rapid action team semduna thabok pa khapa hore haina veterinary department ki director Dr. Saidokum Jotena phongdroli hiramasi matang da kanaba paudam ama ISTV news ka mahaki sanjen thongda laiba office chamber da unabada department adugi joint director N Rajendra su sarugaki director na makhata na phongdorokpada veterinary hospital khudimakta darkar oiba hidak langthak sing marangkai na phanganduna laina asima phungphana thingba ngamdana ba thabak paikhale haiki veterinary department study vaccination program se kanna lokalle adaga khoi district mapan adaga khoi sub division ahum se jawana rapid action team for control and containment of rabies. CCM Craig constitute of Craig. Joint director mayam se mapena magi district ki control and containment gi thabak sigi mapena coordinate company. Aduga departments tani vaccine anti-rabies vaccine se as per requirement sinna bayana bagi dama koina arrangement tawre. Mahak na makataraduna rabies laina thingna ba honabada miyam punna honaminaba amadi bab taminaba mathau tai department asna mamangda kyarak hanna miyam da khanganduna isa na yumda loiriba hui singbu anti rabies hida kapthok pinaba hairabasu ningthina kapthok pikide haujikti sanjen thongda laiba veterinary hospital asida nongmada hui chahung gi mathakta miyamna anti rabies hida kapthok naba masa gi hui sing punarakli
Karigamba hui na chikpa tarabadi first at ningtina tobiu amadi hui adu hatok piganu haina magna makata na phongdoragli. Hui se loin mak hitika hidak kapthok piro against anti-rabies number 1. Aduga hui se in case hui na michi abadi hui je hekat hatok pigano. Observe at least 10 to 15 days. Observe tawgadawani under observation hui se thamgadawani. In case within 14 days manungda hui se sirabadi victim hui na chikpami se compulsory vaccination tawgadawani medical department da chatlaga medical director tanaraga aduga first aid tawgajaga sidin in case hui na michi abadi injury wound se ising apaba clean water na sing chamthokgadawani sabon se sinamba jare aduga phajana chamthokpagi matungda ai antiseptic solution like Dettol betadine simajam se tegedawani aduga biting wound se bandage zonloi tawani. ISTV News Kidamak Paudam Jariba Sunil Kumar, ISTV News Sanjan Thong Imphal. Sagolban Kendragi Ward Number Taragi Councillor Salam Tigen Aluchingduna Kurau Mokhong United Club ka kusanaduna Sagolban Sayang Kurau Mokhongda hui singda anti-rabies hidak kapthokre club ki maikaidagi phongdorakibada hauzik issue ama oiriba huina chikpadagi sandokpa laina asidagi mangjongna na chectionba oina anti-rabies vaccine ase kapthokpani hairi. Joint Director District Veterinary Office Bisnupurgi Makhada Ward Number 9 ge Councillor Amadi Kongkham Awang Youth and Co-Educant Club ka kusamnaduna sasan amadi huigi hidak kapthokre hairi. Development and Protection United Volunteer Organization asu District Veterinary Office Bisnupur amasung Imphal West ka kusamnaduna mass anti-rabies vaccination program ngasidagi haukre. Ngasi ahobo numitta Foizing Awang Lekai, Foizing Teramakhong amadi Nambol Kongkham Makha Lekai da punna hui 159 hidak kapthokre hairi. Sub-Divisional Veterinary Hospital Kampopi na su Kampopi amasung masigi thangnana leiba mafamsingda anti-rabies hidak kapa haukre. Hidak kapagi thaba asi Sub-Division asigi mafamsinba thungna pangthokani hairi. Hui na chukpaga mari leinana Health Directorate amasung National Health Mission na miyamgi interesta phongkiba advertisement gi helpline number amasung Imphal West Monitoring Cell gi number da ahongba leiragani hairi. State helpline number na 8974198575 amasung Imphal West ki monitoring cell gi number na 9436892444 oiragani. Ngasi pung 12 rom taba matamda Imphal Mayol Magtada leiba mi kungna tinba Nagamapal area da bom pokhaibadagi amanga tathokre. Bom pokhai hiba mafam adu Nagamapal singzupung leraki mang oinariba mafamdani mang manungda hobo upambi amagi makhongda sakti leraba bom adu pokhaibadagi mangi pothafam sang amanga tathoki. Thaudo aduda miyoi amata aso apan yaukide. Thaudo thokibaga ikoi kuidana Manipur Police ki makauthongba official sing mafam aduda jangsinuna yengsibagi thabak chathaki. Nagamapal singjibung leirang machingi mi kungna leiba ensang napi iyonaba mafamda sakti leiba bom pokhai handuna lekai gi mangi sanglen amanga ta thohan kiba thaudo lekai miyam amasung singjibung leirang youth organization na yaningdaba phongdorli matungda asigumba thabak amuhana tawbidaraba mari leinaba singda apil tawri. Ngasi pung 3:09 rom chapa matamda More Police Station gi manung chanba ti minogi mafam anida sakti leraba bom ahum thangna na pokhai kre aso opandi yahogdre bom anina hana biar TF ki camp leramba khwalada amadi atopa amana mapal suba Assam Rifles camp ki meter 150 rom chalaga leiba Iron Bridge amagi makhong manakta ising jingkhanaba generator amagi manakta pokhai kibani thaudo thofamda Assam Rifles ki CEO masalaktuna yengsinki. Republic Day ki Jackson Tharang Lokapo inangasi numidawaram wahangbam lekai juri parking da operation jatakre. Imphal West ki additional SP na luchingba commando singyaw na jatakiba combing aduda nan Manipuri mga makataba verification gi damak city police da sinaki. Forest Department ki Wildlife Wing na sinduna miyo ni futaruk na saba kambu ama Kaziranga National Park da chatkadaba exposure visit amagi damak Chief Conservator of Forest Bala Prasana Sanjan Thongda leiba Forest Office tagi lamthakre. Numit marini ki khongchat asida Assam gi Kaziranga National Park amasung Nagaland gi mafam yauna chatuna yengani. Chief Conservator of Forest Bala Prasana khongchat asina mapanda leiba Jibasinga Punsi Mahing amasung local miyo singa wa taraduna lausing Tazilagani Haike. Arrival of Shanghai in Manipur. At the same time, it's also keep your eye and ear open to learn
particularly in Kaziranga, how they are managing the man-human conflict, how they are able to manage their flag species, rhino, and it's good to learn from them. Jai Tara Mangagi Mamangda Sabalo Duna Lekraba Moirang Sub Treasury Office Building Tabak Shung Tautana Kintare SDO Amadi SDC Office Mapu Pandabadona Machet Kintare Haina Kegi Moirang Apun Balumna Tatro Jerol Amana Hairi Jerola Sina Makatana Sandra Moirang Haina Lazariba Moirang Municipal Council Gate Manung Chana Leriba Asibu Sandra Tanga Haina Maming Ontole Moirang the Leriba Subdivisional Office Niom Chumna Tabak Taudre Maita Pamsang Sing Nomonomangi Marai Jaitarakle Kege Moirang Apun Balumna Tongan Ba Miamgi Kanagadaba Tabaksing Sarkar da Paikat Pinanaba Pandam Galoina Miang Changba Horagani Heidi Pawimrata Break Matunda Taramokjari Luhongbagi matam lepna khraba matungda nupi pamde haiduna nupa mayunggi miyoi sina chatharakiba thawong amadi police laktuna nupi mayunggi miyoi kaya fuba chaiba tawramkiba loinana police na nupi mayunggi imung manung amadi lekaigi miyoi kaya bu ngarang ahingdagi police na faduna thamlakiba thawong bu yaningdaba fogdotuna khurai konsam lekaida miyam horotuna Imphal Ukhru lambi thingbagi khongjang changsilore thawdo asi haukiba ningthauka ba numita nupa mayunggi miyoi khara nupi mayunggi miyoi sina fajinuna thamkibadagi police laktuna lauthokna ba hona Miyangi Irang Thoraktuna Police ka Mugnabadagi Khut Thonarapada Nupi Personal ama Yauna Yamdrabada Police ki Miyoi Mari Asopan Nangkibagi Makatana Thorakibani Ngasi Angan ba Ayukta Police ki Achoba Team ama Laktuna Nupi Mayunggi amadi Lekai gi Miyoi Sing Fubagaloina na Nupi Angang Yauna Miyoi Kaya Faduna Puki Hari Tawong Asibu Yaningdaba Fongdoktuna Lambi Thimbagi Khongjang adu Changsingkibani Fakiba Miyoi Sing Asibu Athuba Matamda Condition amata Yauduna Thadoraktrabadi Makata ba Khongjang Changsingani haina Ward Member Ngangkham Bembemna Fongdroli Sili nupi masasi laiba department police department sina sob tawbidana yanaba maikeda pubida kadra haraga Izat sumangan biraba imung seda hanna wotana imung sibu awa piribse sigi mayokta lekai sina yamna chauna penda ba magaloina na akoi lami thingbi kun jangsinja Maina Chapagi Dafam Leba Jahini Funito Rom Suraba Nupama Wangoi Police Station gi Manung Chanba Chirai Fivo Korau Vida Lenabadagi Police na Lokhalaga Rims da Lakanakre Maki Yet Thang Bahakchang gi Saruk Singh Maina Chapagi Mafam Lerami Kanana Karigi Damak Mahapo Mai Tharam Libano Haiba Khamangamdri Nupasi Maming Amasung Lefam La Chingba Singsu Chapchana Khamangamdri Society for Disabled Care Gi Taruk Shiba Foundation de gi Tharam ngasi hiang thang maning community hall da pangthokre ngasi gi Tharam adu da Padma Shri L Nabageshwar Special Olympic Bharat ki Area Director M Yadhe Chandra Social Activist S Ibutombi KP College hiang thangi Lecturer S Ajit Disabled Development Association of Manipur gi Advisor Y Kiran amadi All Manipur Handicap Welfare Association gi Secretary Y Romeo na chingba Miyoi singna athoiba mitung nensing oike Tharongga mari leinana Padma Shri L Nabageshwar na handicap oiraba miyoi singda selgi tengbang lupa chama piduna pungning thawatke loinana Disabled Development Association of Manipur gi Advisor Y Kiran na handicap ama oiraba su weightlifting international player oiriba thanga iting awang lekai dagi khwairapam Budhi Chandra na international tournament sing yawba chapada achangba senfam gi chada taragi senfam association puthokani haike chief guest oina saru yakiba Padma Shri L Nabageshwar na lebaga masebada government khata miyam na ngaiduna legadaba nate samas asida leriba section khudimaki miyosingna manamana ngamba thakta honagadabani hairaduna Padma Shri Nabageshwar Charitable Trust na handicap oiraba miyosingi oina tha khudingi wheelchair amamam lemna pigani haina fondokhi Legas jilai di mi awarbani ko ada mi ba koi ne legas dia ko legas di sem manate ba mami ngapun begini aduna di koi na masida koi na sina apanya kadang gadol si legas ki saukon na ba miam ki saukon na ba kai tong sige hai do maru khanna galore ngase pung tare ka mini kuntrarom chapa matamda Imphal East ki manung chanba Moirang Kampu Chingkhai Chingdagi kumtharakpa sajilaba ma Moirang Kampu Sajeb awang lekai gi miyoi singna faraga Forest Department ki miyoi singda sinakre thawdo sigi matangda miyoi amana phungdrakpada Chingdagi marakta saji chethurai masak khangdaba miyoi kharana faduna halaga chabasu yawi adubu lekai asida chansilakpa matamdadi farba matungda Forest Department ki miyoi singda kusinaduna lakli phungdokhi
ꯑꯩꯈꯣꯏꯅ ꯊꯦꯡꯅꯧꯗꯕ ꯃꯇꯝꯗ ꯍꯦꯛ ꯍꯥꯠꯇꯣꯛꯄꯤ ꯆꯥꯊꯣꯛꯄꯤ ꯃꯁꯤ ꯀꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯅꯍꯥꯔꯣꯟꯁꯤꯡ ꯂꯝꯗꯝꯁꯤꯒꯤ ꯅꯍꯥꯔꯣꯟꯁꯤꯡꯅ ꯆꯤꯡꯗꯒꯤ ꯆꯦꯟꯊꯔꯛꯄ ꯑꯁꯤꯒꯨꯝꯕ ꯁꯖꯤ ꯑꯁꯤ ꯀꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯕꯒꯤ ꯊꯕꯛ ꯑꯃ ꯑꯣꯏꯅ ꯆꯦꯟꯊꯔꯛꯄꯁꯦ ꯑꯩꯈꯣꯏ ꯀꯜꯂꯒ ꯍꯥꯠꯄ ꯌꯥꯗꯦ ꯍꯥꯏꯅ ꯀꯜꯂꯒ ꯑꯩꯈꯣꯏ ꯖꯨꯗ ꯁꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯧꯕꯅꯤ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯕꯗꯤ ꯅꯥꯎꯔꯤꯌꯥ ꯄꯥꯈꯪꯅꯄ ꯀꯦꯟꯗ꯭ꯔ ꯑꯁꯤ ꯆꯥꯎꯈꯠꯄ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯅ MLA RK ꯑꯅꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯀ꯭ꯋꯥꯀꯩꯊꯦꯜ ꯂꯥꯏꯁ꯭ꯔꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯏꯔꯩꯃ ꯁꯦꯚꯥ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯅꯧꯅ ꯁꯥꯕ ꯕꯤꯜꯗꯤꯡ ꯈꯨꯠꯁꯤꯟꯅꯕꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯊꯧꯔꯝ ꯑꯗꯨꯗ MLA RK ꯑꯅꯟ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ KS रघुमनी उपाध्यक्ष TS सरचंद्र एसोसिएशन के हानगी प्रेसिडेंट S अंगौ प्रधान O तोंबिना चिंगवा मियोय क्याना सरुक याखी थरंगो मरी लेनना एसोसिएशन के हानगी प्रेसिडेंट S अंगौ ना हाइकिबदा महांगना प्रेसिडेंट ओइरिङैदा एसोसिएशन असिना MLA गा तानरगा बिल्डिंग असि साबा हौकिबनी एसोसिएशन असिना अतै चौखट थौरांगी थबक कयासु पाइखनबा होनरी हाइकी MLA RK अनन्ना मखा तारदुना करिगुम्बा थबक अमा तौबदा मियामना अमता ओइना लिंजेल मानरबदी चौखटपा ओइगनी एसोसिएशन असिना मियामगी अफबा थबक तौरकनी हाइबगी थाजबा लई लेकाइगी नतना मणिपुरगी ओइना तौबा ngamba अफबा थबक कया तौरकनी हाइना आशा तौई फोंदोकी सिमोन याम सच्ची वापुरुसी समाज सिगी वेरो लेकाइ सिगी वेरो विभाग सिगी हेबताइ मियाम सिगी मालेम सिगी वापु मियाम ना पदमदा kasi thonga pada ikoi laisam lekai da loriba atau pokok pokok loriba lijel fudokna thonga ikoi ki fudokna ikoi lijel mana na yang kita butuh sia paksan ikoi kendra sih apa dan sih thana hai betai lapta thana dari Manipuri lagi kendra puri mak sampai mandin thana sampai kendra mau ikut thana hari sih thana bersih mana pau PMGSY की फेस तरा की हौजी फाउबा फाइनेंशियल बिड पांगथोक्तबा अमदी ममांगदा पाइखतकिबा भारत सरकार के चौखट थौरांग सिंह थबक ओइना पांगथोक्तबसिंग BJP युवा मोर्चाना सेंटर द रिपोर्ट थादुना खंगलगनी हाइना BJP मणिपुर प्रदेश के जनरल सेक्रेटरी बसंत शर्मा फोंदोखरे वाफम सिंह असि नित्यापा चुथेक्ता लेबा BJP मणिपुर प्रदेश के ऑफिस द पांगथोक्पा पाउमी सिंह उनबा अमदा माना फोंदोखिबनी मिफम अदुदा युवा मोर्चा की प्रेसिडेंट ओ माले सुसरविया के ओ मालेस न फोंदोखिबदा स्वच्छ भारत मिशन के सरुगम ओइना BJP मणिपुर प्रदेश की हेड ऑफिस तगी इमा कैथेल यौना था असगी तांग कुमंगा दगी कैंपेन हौरगनी भारत सरकार के फूड प्रोसेसिंग के मिनिस्टर ऑफ स्टेट SN जयोतिगा उनबगी मियोय मंगा साबा युवा मोर्चा के मिहुत कांगबो अमा चलगनी मापो मणिपुर दा लांगनबा हाइरमगनी हाइके जनरल सेक्रेटरी L बसंतना BJP युवा मोर्चा ना लुचिंगदुना RTI की मतेंगना भारत सरकार की मखादा पाइखलिबा थबकसिंग यंगसिनबा हौरगनी PMGSY फेस तरा के हौजिक टेक्निकल बिड तौरगा फाइनेंशियल बिड तौदना लेरिबा असि खुदकता तौबगा लोइना मसिदा कॉन्ट्रैक्टर सिंगना हंथबा बजेट पास तौदनबा मरि लेनबा सिंगना होनगदबनी हाइखे एक्चुअली तामुम हाइबा तारे श्री बोबिनु सिंह सरकारसना भारत की पैसा मयाम मतम चान मफम चान सिजनदबदगी थादर करबोदि थादरिबा पैसा सिंगसे अखोय मणिपुर सिंह द फंगलरोय हाइबसि अचेत थाजबा BJP माइकेल के थम्मी मरमदन ngasi भारतीय जनता युवा मोर्चा की माइकईदगी पार्टी की माइकईद अखोना थम्मीबना थादरीबा भारत की पैसा खुदिमकसे अरेमबदा मांगहनदबिदा प्रजासिंगदा फंगुम थोपसिंगदा फंगहननबगिदमता मणिपुर सरकारना खुदकता थबक पाइखलु हाइबसि BJP मणिपुर प्रदेश की माइकईदगी अखोना अपील असि गवर्नमेंट तौ स्टेट नोडल सेल अत्मान सिंधुना नुमित हुमनि चुमना चथगदबा ट्रेनिंग प्रोग्राम अमंग असिदगी इम्फाल होटल की संगाई हॉल द हौक्रे एग्रीकल्चरल टेक्नोलॉजी मैनेजमेंट एजेंसी अत्मान सिंधुना पांगथोकपा ट्रेनिंग प्रोग्राम हौदोपगी थरमदा एग्रीकल्चर मिनिस्टर अब्दुल नसीर एग्रीकल्चर डायरेक्टर S गुनिजा अमदी ICAR की जॉइंट डायरेक्टर L प्रकाश नमरोइबा म्यूसिंग सरुया की implementation under national mission on agricultural extension and technology की मतंग दा पांगथोकपा ट्रेनिंग प्रोग्राम गा मरी लेना डायरेक्टर गुनिजाना सोशियो इकोनॉमी की फिवम फगरहंबदा लौमीसिंग की फिवम फगरहंबा तंगाई फदी हाइके मिनिस्टर नसीरना डिपार्टमेंट अमदी अत्मादा थबक तौरिबा ऑफिशियल सिंगना सरकारना पिथरिबा खुदोंचाबा सिंगबु लौमीसिंगदा यहनगदबनी फोंदोखी टेक्निकल एंड फाइनेंशियल करी करी पीबे याबो पुनमक फार्मर सिंग पीना न होनबद ट्रेनिंग पीरिबा स्टाफ पुनमक सिदा ऑफिशियल सिंगसु मरी अफब थमदुना लौनी सिंग नकनब होननब हेन तोंगल तोंगन ट्रेनिंग मखल याबो पुनमक डिस्ट्रिक्ट लेवल दा ब्लॉक लेवल दा तौननब डिपार्टमेंट की माइकी दगी होनसी हाइबसिने नसे इलेक्ट्रॉनिक्स अमसुम प्रिंट मीडिया की ममांग थमजनिंग
Meite Huye Lalong Sintam Sanen Sajal Academy Kurai Branch ki Yankanipan Suba Rising Day ki Thorong ngasi Kurai Putibalekai da Universal Friendship Organization UFO na Sinduna Pangthokre Thoramadu da Manipuri Human Rights Commission ki member Oidamba R.K. Rajendro Pandam Delhi ki Chief Editor Sibadata Luang na Chungba Miyoi Kiana Sarwya ki UFO ki General Secretary M. Muribana Organization asina Haurakiba Matamdagi Luchungpuril Kaya ki Makada Thawai Panba Jiba Yauna Nungshi Chana na Himina Nabahona Duna Lakli Fundoki Aikoi mioi bakata na tana hawai pan ba ji ba sing sing asisu nusi jana na la minana ba gi adu gumba waklon gi pandam da koina la lai do ma le ma semina si hai ba pam du ma kha da miam da koina sing se pam so Delhi da yum ki thabak shu naba pukhraga otpi naibi rabi nupi ani kanbangam le haina mafamadu da base tawba fight for your pride haina mingthon ba NGO amagi luchingbi takhel mayum sangitana ISTV news da phundroli Sangitana Fundropada, India ki konung oriba Delhi da Manipur da ki miyoi kaya tongan ba sinfam da amadi mahi basing tamduna lainari adubu Manipur da ki lem na mahi tamhangani amadi thabak pigani habana chungba thazaba piraga purak laba matungda miyoi kaya araba lambi da sizinaba amadi orpi naibiba kaya tatana thengnari handak da NGO asina Sunlight Colony area da tamchina orpi daba masagi chahi tara taruk khakta ngai ribi nupi macha ama kanba ngamkre ma kanana bahoraba da NGO ki miyoi sing police na faruba fawwa lekre hairi Masigi mathakta Silchadagi Sugnuda Ongbi Nupi Amasu Marimata Singna Thabok Pibigani Haina Puraklaga Mathong Khangdana Thambirambadagi Kankibalaire Asigumba Sing Asidagi Kohananaba Mama Mapa Oibisina Macha Sing Mapalda Thadokpada Jackson View Phungdorakli Lakpa mayam sing Kuji Chajing Zie Ada Leiraga Safagadra ai khara taman bigadra moina khara sembigadra hairaga thajaba angaloina thabira aga asomdana angangjing do khogi thabai ngang dang to hon biraga chaba thapa ma thongran khang angangjing thingai yingjan bidana ko problem thokpa de angangjing jen leiba ngamdana chen thorpa adagi mayumda su complaint to bangamdaba case ama hajik leile Hauze su DPS Panipatagi Maitei Macha Nipal Tanthokpa Yaba Fibam Mayoknabadagi Yasinanaba Honari Maza Sing Mapalda Levada Mataukaramna Ladybagi Haiba Masala Tuna Kangbangamdrabasu NGO Asida phone Tobirau Yangshinbagi Tabak Jathagi Haidi NGO Asigi contact number na email da info.awahan@gmail.com natraga phone number 0999007130 da pau pibiu haidi Akoy da complaint di laktaba adugu akoy na yengbada di uraba aduga akoy isada mating pangbiyo na laktaba ni na akoy na mating su pangongamdaba mayam Manipur macha mayam Delhi da layo mashi di matang sida ina miyam da ina haizaning base akoy fight for your pride na yam namak to bangamdrasu ichajing sigi mafam da laybani Sigi mafam sida laiba ichase chatlaga amtang pau phaubiyu kamaina leige kari condition da laibano kai problem thokono adumaina hangbiraga koina chatlaga amtang yengaga koi dum pau pijage mayami mateng pamjage na haimi aduga charging thabadasu mina larik tamange na trasima bu henge hairasu phajana yengaga leiba mafam do karai no kari tawri habi charging do chigat piona Science and Technology for Human Development Haiba Hiram da Numit Humni Chathagadaba National Seminar Ama Manipur University ki Vice Chancellor ki Secretariat Courtroom da Hokre Indian Science Congress Association Imphal Chapter amasung Manipur University na punna sinba seminar asigi hodopagi tharam da Vice Chancellor Professor H.N.K. Sharma Indian Science Association ki Professor Arun Kumar Professor Ashok K. Saxena Susuriya ki Tharom ki souvenir amasu release tawbaga loinana Umakanta Memorial Award IIT Guwahati ki Department of Biology ki Professor V.K. Bubeda Kusinaki VC Nandakumar Sarmana Indian Science Congress na Science amasung Technology chakodana ba lokalagliba thabak thorom sing singthabaga loinana seminar asisu mai pakpo oisanu haike Honda Company ki showroom amang asidagi ghari da hangdokre Honda Car India Limited ki Senior Vice President Marketing and Sales Janesor Sena chungba company asigi masaknaiba miyoi kayana showroom hangdokpa adu da saru yaki
Security na fakibadagi thiba khangdana ladiba imung manunggi miyoi sing freedom amadi human rights initiative na unabagi sarugama oina ngasisu pukhaw ungdongbam amasung kairau da chatuna unakre freedom gi president K Ranjit human rights initiative ki manos amasung freedom gi general secretary Banyamin na luchingba kangbu asina khundrapom kendra gi manung chanba pukhaw dagi inglisuma chamapan marifu mathoi gi January 15 da masagi mayum dagi numidang pung mapan rom tabada security na fadana pukhiba chandam chawbagi mayum da chatuna lekidrabagi loina Nungsitombi unaki Nungsitombi na Funggoropada Mahaki Mapureba Kulgi Secretary Oina Lau Singu Tauduna Jamna Lebani Lalaubani Haiba Miyoi Khara Chak Pizarubadagi Mapu January 15 Faduna Puki Numit Taruk Nirom Leiraga Yumda Amu Puraklaga Kulai Thiribani Haiduna Laklamba Numit Adudagi Ngasi Fawba Mafam Khangdri Mahaki Machanupa Mari Machanupi Ahum Thamlami Ungdomo Mayai Lekai Mafam Khangdana Leiriba case Budhagi mayumda suchatuna wari saki Buddha ingsama jamapat marifum doigi November tang taruki ahing nungai da pungdomom lakai dagi phakibani maki imung manungna mak lekije haiduna aroiba mathong mangam pangthokre hairi khongchod asina hangang kendagi manung chanba kairang dagi Tayeb Ali gi imung manunggi myoisu unaki inglisima jamapan marfudra mapan gi July kumanga da phakibani maki loina bina mak halaki gani haina ngasi fawba mathong mangam pangthoktana leiri khuding Liningi tunsi karam na isa semgani karam na hingani kamay na lengani adugo khai hoy mayam na maruk mapang hoy na nungsi biraga hona biraga may pak na naba turoy bado amtang sinnabi ba pam Freedom gi General Secretary MD Banyamin na handak Tombishna High School ena ba mafam dagi saru sayang fangkiba sigi malik chumba khongul liduna achumba puthokpiu lamdam asida leiriba lana ilup kaya na so angama mateng pangduna mafam khangdana mangkiba kaya thibeda tengbang biu haiki se sakana yariba makai athu matamda malik chumba thidopina ba khamyam punna jamchen minasi ain yoba mateng lausi haibada saru sayang jinsi langna langjin timin nasi haiba timida sachaba Lilong Political Unified Link na January kulum doi ge yupung taruk tagi batam katana Thawal District General Strike kauragani lauthokre Manipur Press Club ta pangthokpa pawi mefam aduda lubasigi Chief Advisor MA Jabarna Lilong dagi Waithau fawbagi kilometer mari sangba lambi matek asi Pakthok tabadagi accident thokpam oire masi khangnaba fawbada sarkar asina miyeng changbidana leiri ngarang fawbugi manungda lambi asi sembinaba matam thakrabasu tabidana leire thawong asigi mayokta general strike asi kobani masida lining laisol meholangpok amadi media di komthokani hairi sarkari makeidagi lane acquisition di vision nama lagdaba moji work in progress leidaba sina maram oiraga Lilong dagi Waithau fawbugi lambi asi Trans-Asia Surface transport की vision मकाद सेमलप लंबी सी नाथे रग चक्के गदरा नत्रग मधु की थोरांग ले रबरा हाय यान चिंग न वांग अब लोइना ना हाय बा मतेक से सेमली फावम सु पापुम फंगी फावगति सरकार की माइकी देगी कोई पापुम गाय बोइना मतम खतन बंतोगनी हाय जबे Mitei Mintholon Minkolon amasung Luhonlon haibesida nomagi oiba seminar ama Manipur Press Club ta Mithil na sidana pangthokre thoramasida sana konong Royal Council gi Maichopurel oiramba NG Kangjia Mangang Mithil gi acting president Delem Dara Harikon gi president Y Surjit Kuman Lamjing Financial Consultant ki managing director Soibam Machang Maitei Maicho Hamum Khaba Arts and Culture Center gi director Mutum Upendro Susarya ki thoramasida Fangamba amasung Korau hanba luang anina iba mitei mitholon haiba lairik amasu fongki Kangjia Mangang na ipa ipu singna chanaramba latam singda iramba kanglon singda tha ahum mapung fadriba fawbdi angang amata maming thonaramde malemda khongtarakpa tha ahum suraba matamda angang maming thonbagi chanabi lerami Manipurda khundariba naga amasung kuki singdi numit thaban afaba ama yenglaga khungi khulakpa singna angang maming thonnei haiki my boat, my neighbors, my soup, see Martha, where you come, I go, Maduna, P. Amadari, Kungi, La, Mamma, Renner, Kulapa, the Chinese remarkably, Medicine, Martha, Kulapa.
Milalna engine pamna gari sinda mitei mayek thabagi khongjangi manung chana awang sekmai kangla tombi diesel auto magic transport association ga khusamna duna awang sekmai new market ta mitei mayek na gari sing number thakre masi hayang fawba makha chathaki gani hari lamdam asida seasonary by engine panba gari khudimang January tha fawbugi manungda mitei mayek na loina thabigadabani loina na transport department asu minal gi mayek thab break matungda mukana taramongchari Commerce and Industries की मखादा त्रिवेणी Handloom and Handicraft Cooperative न सिंधुना था अमत चथगदबा hand block printing craft training असिदगी सिंगजमई चोंगथाम लेकाई लाइन तोंजम मानदोपता हौक्रे हौदोपगी थरोमदा Commerce and Industries Directorate की OSD TS अरुण कुमार Extension Officer L कुमार सुसरिया की ट्रेनिंग असिदा म्यूय यांखैरोम न सरुक यारी January kumanga da pangthokadriba manga suba National Voters Day gi thorong mari lenana Democratic Institution gi oiba district level quiz competition amanga se Imphal West DC office ke Kuranganayani hall da pangthokre Chief Electoral Officer Manipur gi miye makada District Election Officer Imphal West na sinduna pangthokeba competition asida Khangalaba School Nipan gi maherwe ani ani na saruk ya ke DC ke Radha Kumar na quiz asina anoba electors singda Mikhal Karino haiba khangnaba awareness Pibani Masina Mahiri Sinda Loshing Lehuragani Fondoki. I quit the Imphal West when the state level as a participator of the state level as a my state level as the first position. I hope that this year also the district in Haratani Hazabadi. Haukiba Tangtara Nipanda Iro Maizrao the Leba Maizrao Model English School da Bom Tamlama Thong Yaning the Bofundotuna upon Banupi Idam Dam Kunai Loop School Asigi Mahere Amadi staff Sina Wakami from Chatakre Class 10 Parikagi Mahere Sina Kana Honari Matam da School da Bom Tamzendura Mahere Simbu Mipai Hanba Habisi Kunai Asigi Mui Man the Thongni Education Free John Ohensi Mahising Sang Singbu Sel Kaina Bagima Pamni Haina Lobiganu Mahere Singi Dama Kanbiduna Confirm Asi Hadopio Haina Mera Pai Vinupi Amana Fondorakli MLA S. Biragimi Makada Kumbi Block Youth Congress Committee na Sinduna Fawak Chow Ithaida Nomangi Oiba Lemna Layang Bagi Kem Ama Pangtokre Kem Asida Saiton Salan Konjin Watha Lambi Kwaktana Chingbagi Yauna Mui Chahum Lom Lige Layang Bagaloina na Hida Langtak Singsu Lemna PK MLA S. Birana Kumbi Kendra Asi Hakshel Gi Lamda Sothana Lady Lamda Masigi Miamna Ana Layang Sangda Chapangamdaba Sel Thungi Pibam Fatabana Layang Bangamdabana Chingbas Singasi Khanduna Kem Asi Pangthokpani Kendra Asi ki Manung Hanjin ba mafam singdasu asiguma kem kaya pangthokegani Fondoki Retail Film Production gi ahanba Manipuri Digital Film Nangtana Egi Hainaming Thonba Film gi Fathongni Tharong ngasi nongmai bungda leba Retail Film Institute ki office ta pangthokre Film asigi story amasung director na G Amir aduga producer na Rimani Film asida sangnaraba artist kaya na saruk yari April की तांग मापंदगी तरह निथे फावा नमिन मरीनी चुपना दिल्ली की प्रगति मैदान दा अवांग नोपोक स्टेट निपान की ओइबा कुमई अमा पांगथोकदौरी मसीदमक ngasi यूनियन मिनिस्टर ऑफ स्टेट इंडिपेंडेंट चार्ज डोना डॉक्टर जितेंद्र सिंहना दिल्ली दा लेबा अवांग नोपोक स्टेट सिंगी Resident Commissioner Singh, Tourism, Textiles, Commerce and Industries, Food Processing, Culture, Information and Broadcasting, Agriculture, Micro, Small and Medium Enterprises Singhi, Mihut Singh, Yao, Bomipamama Kauduna, Komai Asi, Mai Pang na Pangthona by Yam na Kumna Kanagre, Loinana, Awang Nopo State Singhi, Brand Ambassador, Oinanaba, Mui Singh the Su, Masagi Ayaba, Launanaba, Aiba Thakre, Haina, Dr. Jitendra Singhana, Paumi Singh the Fundokre, Kumai Asida, Awang Nopo State Singhi, Nat, Chanabi, Jinjak, Loina Silon, Isay Nungmay, Asina Chungwa Tonga Tonga Bahiram Singh Utkani. Aroban Numita State Nepal gi oiba nat ki oiba jagoi isegi fazarba kumai matel amasu yawgani haidi. BJP Tamilong District na sinduna membership enrollment drive ngasidagi nungbada hokre thoromasita state BJP enrollment drive ki member in charge oiba Professor Gangmai Kamai, State General Secretary Organization S Premananda, State Secretary Tamilong in charge Kharge Tamang, Kishan Morcha gi State Vice President TS Betonsu Sarukyaki. Tasigi kumanga da pantoko da riba mga suba National Voters Day ga mari lenana District Election Officer Thawal na sinduna Nation Building da Electoral da saruk yabagi tangay fadaba haiba hiram da nomugi oba seminar ama DC Thawal gi conference hall da pantokre seminar asida DC T Ranjit na lebak ama semada ngasigi naharo singi thawdang yamna chawi naharo singda electoral
participation gi maruiba adu khangananaba seminar asi pangthopani haike voters day thoram asiga mari lenana democratic institution amasung India da election highway hiramda district level quiz competition amasu DC Thawal gi hall da pangthoke competition asida district asigi tonga school college ki team taruna saruya ke district asigi khangalaba team na hayang pangthokadaba state level quiz da saruya gani Army di gamari lenana kunithoi suba Assam Rifles Coaching Hospital da nomagi oiba blood donation game ama pangthokre game asi kunipan suba sector Assam Rifles na rims ke blood transfusion service ka kusamnaduna voluntary blood donors Manipur Thawal district ka puna sinbani game asida Assam Rifles ki personal home forum na EPK Coaching ZDO gi makada leba sarkar gi school sing da admission fee chawna lawre haina wakalapatagi MSU Thawal district amadi Coaching branch na thuba matam da miyeng changba horagani private school sing na su larabam hairi singi yengduna admission amadi thagi fee chawna lawiganu hairi hauzik sanabgi pau Masigi sanabagi pauda Manipur Veteran Cricket Association asinduna luang subangwi luang popa cricket ground da tim taramathoina saruyaduna chathriba taranithoi suba Manipur Veteran Cricket Tournament ke Bapu Napsa Kha Imphal na oikre ngasi tournament asigi loisinbagi thoramda Additional Secretary Labor and Employment W. Vaktaras, MBCA gi Vice President and Indrazit, MBCA gi Advisor RK Bidur amadi MBCA gi Honorary Secretary S. Biramangol na jungbana thoiba mithune singoina sarwiya ke ngasi model club chunga makha amadi Napsa Kha Imphal anina sanakiba match aduda model club na tos ngamduna ahanba batting tauke apibo over kuntra gi manungda wicket nipan turaga ran chamaga nifumari lauke madugi pakumda Napsa Kha Imphal na wicket mari turaga ran chamaga nifumari lauduna match adu tai take Ingnisani taramari amadi taramanga gi tournament ke rule gi article number 10 gi matungina Napsa gi wicket sibagi masing yenglaga tournament asigi mapu oiba ngamkibani ngasi chathakiba Napsa gi Vogendrona tournament asigda Vogendrona ball ni finithoi da run nifum doi amadi wicket ani lauduna man of the match taki aduga tournament asigi man of the series na I Ibobi Jem Khagempalina Ranchani ga humfu amade wicket tarahumdoi lauduna takre winner oikraba Napsanda E Vorot Singha Assistant Professor Education EU na lekidraba mahaki mama E Kaina Hanbi Devi giming the piba trophy yauna sel oina lupa lising tara amade runners up taraba model club ta Dr. A Herozit Singha Assistant Professor Kauna Mahaki lekidraba mapa ibungo A Achoba Singha giming the piba trophy amade lupa lising tare ki mana atoi mitungnen singna khusinaki Northeastern Youngster Yorubung na sindana Yorubung High School Playground da tim tara humdoina saruyaduna chathariba 3rd state level 9A side men's open football tournament ki ngasi sanakiba ahanba match da SCL Nongdamna Khrai FC bu goal ama sinoda maithiba pikre anisuba match da YYC Yorubung na AAA Kompal bu goal mapal amada maithiba pikre Pungongbam Youth Physical Club na sinduna club asigi playground da tim tara taruna saruyaduna chathariba first PYPC Trophy Sub Junior Under 14 KG Football Tournament ki ngasi sanakiba ahanba match da YDCL na INJC bu goal mga sinoda ani suba match da SWA na Saizang bu goal ama sinoda ahum suba match da PYYDA na PYPC B bu goal mga sinoda amadi mari suba match da na JFC amadi YSC sanakiba da goal ani ani chanaduna draw chatkre Young cricketer Bamon Kampuna sinduna Irirbung High School ground da tim tara nipana saruyaduna chathariba 6 state level open tennis ball cricket BK Trophy gi ngasi sanakiba match da ETL Thongjuna Darbi Uripopu run marifuni thoida maithiba pikre ETL gi Linko na run yankhai ma thoi amadi wicket mari lauduna man of the match takre atopa match amadana BYC Sonalika Pureiromba Khonangkhongna KMYC Karau Maktingbu wicket amada maithiba pikre BYC gi Sonalika na wicket ahum lauduna man of the match take All Manipur Volleyball Association asinduna Imphal gi mapal kang jebungda tim tara humdoina saruyaduna chathariba first tier level cash prize junior boys volleyball tournament ki ngasi sanakiba ahanba match ta IGO
A Oinamna RCCC Churachapur point Kumanga Kulumdoi Kumanga Trataret Kutramato Kumapanda Anisubu Metstana YDC Urimamna KZ YC Bu point Kumanga Mapan Kumanga Kun Amadi Kumanga Taranipanda Ahum Suba Metstana LMC Lemapopamna Sewabu point kun kumanga kulitoi kumanga taranipan amadi kumanga kunda maithiba piduna mathangi round sing changkre All Manipur Volleyball Association na ukruge longfuda thasi kunithoi dagi kuthama thoi fawba chathaka dariba tangkhul aje katam now long sports competition da volleyball gi referee oinabagi damak miye om khankre khalaba miye ahum adudi KS Ram Singha CS Manglemba Singha national referee amadi S Sangrai Than State Referee ni Makoi ahum hayang nungtil pung aba fawi mamangda Manipur Volleyball Association da report tawrana ba association gi honorary secretary N Inaucha na thator ko cherol amana khangalali Imphal District Badminton Association asinduna wangkhai gi ESU gi Indo Hall da chathariba ahan ba Imphal District Open Badminton Championship ki ngasi sanakiba men's singles ke semi final da S Sundarna ke Boston bu W Chingle bana A Powerman bu Maithiba Piduna final changkre chahi tare makhagi nupa machagi singles da Konsam Sandip na P Sanjoy bu amadi Kaman Yumnam na Sarangthem Jiochin Chandra bu Maithiba Piduna final changkre men's double gi chahi nifumanga mathaki sanakibada CS Premananda Roy amadi Biren gi jura na Ibu Tomba amadi Ravi Chandra gi jura bu JS Ajit Singha amadi Arun Kumar gi jura na Basanta amadi Zamini Kanta gi jura bu Maithiba Piduna final changkre men's singles gi chahi yankai manga mathakida G Susil Kumar Sarmana L Imubu CS Premananda Royna Mathang Maiteibu Maithiba Piduna final changkre men's doubles ki chahi kuntramanga mathaki sanakiba semi final match da Chitranjan amadi Ahenta gi jurana Rama amadi Momo gi jurabu Herojit amadi Tabungi jurana Dipa Chandra amadi Vivek Chandra gi jurabu Maithiba Piduna final changkre chahi kuntramanga gi mathaki men's singles semi final da A Chitranjan Maitei na Khanghenlum Golmei bu Maithiba Piduna final changkre Kerala da Pangthokotariba Kuntramanga Suba National Games da Manipur Amateur Kho-Kho Association gi General Secretary Obitanatana Kho-Kho Federation of India gi Joint Secretary Oriba M Modhusudan bu Coordinator oina amadi Manipur dagi K Sarachandra Busu Technical Officer oina khalakle hari makoi lakliba tang kunipan da Kerala gi damak Imphal thatolakani hari ngasi nomugi ba ingasai pau pizari ICA alam fair patagi fangba pawgi metungi nanga sigi khwaidagi saba si degree Celsius kulumdoi dasmik ahumni khwaidagi ingmana degree Celsius manga dasmik anini nungsita yawba ising managi chang ayukta chada marfudra nungtildana chada nifuma pani nung chukhide lislapdamaro be pamukana pizari Nifum do suba statehood degi thorom pangthokre hena chakhupa Manipur ama oinaba amata oina changsiminarasi haina chief minister na appeal tawkre Ministry of Road Transport ki Secretary Bijoy Sibarna Maram Peren Labigi Fibam Insingkre Amadi Rabies Laina Thingnanaba Veterinary Department na Rapid Action Team Semdana Thabok Paikhatpa Haukre Ngasi ISTV na Pizaba Pau Mata Susinzari Min Tabiri Bisu Mukana